Chingmeirong Lei Ingkhol gi Meeyam mapham asidagi Hongdoktaba Yade Hairabadi Wangkhei AC Manungda Oina Hongdokchage nattrabadi shirasu shina mapham asida adumak leigani haina Lei Ingkhol gi meeyamna mari leinaba pukning chingshillakli hiram asigi matangda ngasi Chingmeirong Lei Ingkhol da mapham adugi meeyam yauna pangthokpa paugi mifam amada Lei Ingkhol Youth Development Organization gi President Konjengbam Rokin Hai Lei Ingkhol gi Khunja Singh asi Kairau Block ki manungchen leiba Langtray local da Hongdoktaba Yade Lampiragani haina hokiba tang ohumda phamkiba cabinet mifam amana warep lokiba adu yabangamloi karigumba Hongdoktaba Yade Hairagana aikoina hojek leiriba Wangkhei Assembly Constituency gi Manungda Oina Sinbiyo karigumba Khunja Singh gi wafam ase lengakna tabidrabadi aikoi shirasu shina mapham asida adumak leigani Leprosi leinana nabadagi khunaina inthokpiraba mioising leinabagidama Lei Ingkhol gi mapham ase ningthauna piramlabane hojik leiriba miyam asisu leprosi nabadagi mapham asida leirakhiba mioising adugi chada nauda ngaktane mapham asida yumthong chama yangkai taruki apunba mising chamapan kunthra taruk leiri loinana voter chamri marifu nipana Wangkhei Assembly Constituency da vote thadabagi hak phangle Aikoigi khoiri naufam tariba amadi ima Amadi Ipaipu Singi Punsi Longkiba Mapham Asi Thadokpa Pamde Manipur High Court ki Mathau Taba Lam Singh Mapham Asigi Yum Tadaba Lamhang Singh Laushinbada Akaiba Karisu Leite Karigumba Mapham Asi Pulap Laushindaba Yade Hairabadi Wangkhei AC gi Atopa Mapham Amada Hojik Leiriba Yumthong Chama Yangkhei Taruga Sigi Yum Amamam Sanaba Yamdrabada Fet Humfutara Marifugi Pak Chauba Lampigadamine Yum Singh adu lengaki housing scheme gi makada mahut natraga PDA department na pakagi yum hana sabiu masiga iroinana laikai ama panbada changba community hall pukri sanabung amadi crematorium na chengba pumnamak semgatlabadi aikhoi hongdokke madu nattrabadi mafam ase thadopangamloi haina mahakna phongdokhi amaromda lengakna Lei Ingkhol gi yum masing chamatara haina pariba ase aranbane hairiba yumthong masing asidi kumcha english ngani tara humdoida coming operation tawraga namfuda lokiba list ni lengakna yumthong amamam gi oina fit kunthra nifuge pak chawba lampigani hairiba ase yabangamloi Lei Ingkhol gi Meeyam ase lengakna mapi mapa ama oina nungsibiu khul ase hongba matamda mafam asida leiriba ahal oirabasing amadi mahai tamliba angangsingda khudong chadaba kaya mayoknagani maram aduna kana leizadraba mafam asigi Meeyam gi damak yaifanaba lengakna thabak paikhatbiu haina rokina makhatana lengaki pukning chingshillakli Koina haji pamjabadi kaiguma sarkarna lobidaba yatre lamje loi suani lodaba yaroi haiba phirem ama lakpiba taragadi koi leijariba koi praja singna pamjabadi koi bumoina loi lodaba yate hairagadi koi Wangkhei kendra gi mapham amada thaina dage su koi Wangkhei kendra da bot thadaraga dum lakchabani Wangkhei kendra jaga amda bibiu lekai ma panba yabagi structure haitare pukhi community hall ajudagi angang sanabam hairiba structure mamse bibira matungda koina pamjaba lamsu 70 80 ajudagi pakpa chaw 70 80 bibiu any government gi scheme amadagi tawraga lairaba singjigi nungsibiduna yumsisu moina sabiba haina adumaina khanjai moina hongdaba yati haiba pot ama laktargadi Wangkhei kendra manungsida piba ngamoidaba oidi akhoi shirasu shina akhoi hairiba jaga sida khoi lengdabi dum leijarani haina simtang haijaning Lei Ingkhol leikai sibu sarkarna nungsibidana miyoibagi phangpham thokpa phamngaga loina sem saba loirakanda nohoi hongdaba yadare hairagadi akhoi Wangkhei manungda pibiu adu natragadi moina phana hongo hairagasu aikhoi sukong hongba ngamoi isamakna siba yaba khulai pairaga sijakhini akhoi